कांग्रेस की लुसिंग अलका लंबाना प्रोटेस्ट चथरिंगैदा दिल्ली पुलिस न मंगक लेथतनब होटनाख्रे इन्फोर्समेंट डायरेक्टोरेट न कांग्रेस की लुसिंग राहुल गांधी बो मतम सांगना वाहंग पाहुंग चथै सेंटर लेंगाक नौना पुथोकलिबा अग्निपथ स्कीम बो यानिंगदब फोंदोक्तुना ngarang New Delhi da Congress ki lusing be Alka Lamba ga loina na Congress ki karmi singna santi oina yaningdabage khongjang chatharingeida mahakpu Delhi police na makut animak punsilaga mahaki mangak adu laikhaiduna thudekna bohona ki haina Alka Lamba na police singda maral sirakle ngarang thoki ba thokdok adugi video footage amada Alka Lamba na lambi da phamduna leibagi saktam utke matungda Congress ki lusing ba singna lamai mathakta hiptuna Bharat Mata gi jai jawan jai kisan haiba kholaw sing law ba horakhe matam madu da alkana mahaki mangak laikhaiduna mafam madu dagi singthoknaba honai haina maral sirakhe video adu da ubada alka lambana nakhoina karigi aige ngaksam da kanna chapsilakli bano haina lawba takhe mahakna makata na mahakpu thadok piyu nakhoina tawri basi karino aibu AK47 bom natraga khulai paibra karigi adumna tawri bano haiba wahang sing hangba takhe wafam sing asi alka lambana mafam adu da sangsilaki ba reporter sing desu phongdoklaki haire Congress ki lusing biasina makata na center gi agnipat asigi mayokta phongdokladuna haikibada nakhoina agnivir singbu training piduna thabak tawhallaga chahi mari gi matungda aigi ngak laithekpa sigumna laithekadawribane makhoina masa ngakthok sabang ngamdraba miyoi sing khanduna mangak thudekpagi thabak chathaba horaklagani haiba wafam singju phongdokhe mahakna makata na haikibada mahakna kaidawnungda khongjang asi handokloi mahak ain bu thugaiba miyoi amasu natte haiba wafam phongdokhi haire Cambodia da malem gi khwaidagi chawba nga phakre Thumi chendaba sengba ising da leiba malem gi khwaidagi chawba nga ni haina researcher singna phongdokpa nga adu Cambodian khunja singna Mekong turel dagi phakre haujik phawbugi manungda malem gi thumi chendaba ising gi khwaidagi chawba nga gi record oiriba Stingray adu kg chahum lumme madu torban da singkhatna bohna badami taragani thoirom changkhe phut taraga humdoi sangba nga amo maduge masak mawong aduge maramdage Cameronda Borami haibadi full moon haina kauwe mahaki chathok chasin amasung lisat sajat adu scientist singna monitor tauba yanaba electronic oina tek tawraba tungda turel nga aduda amuk hanna thadokre National Geographic Channel da monster fish show ge ex host amasung haujik Mekong turel ge matangda conservation project da yauriba biologist Jet Ogana phongdokpada masi malem gi khwaidagi chawba nga adu oibadagi pawasi yamna mathum marang hongningai ni haikhe Khamerlonda Borami kawba nga adu turel adu ge awang thangba Cambodian ge saruk paringda koha priha ithatta haukiba chayol da phakibane Taiwan gi land gi plane singna China gi land gi plane tanakhre China gi bomber yawba land gi plane kungamapan na air defense zone lana paisilakibadagi Taiwan gi war plane singna paikhetuna tanakhre haina official source gi matungina phongdokle Me thagi atheng basaruk tagi horaga China gi land gi plane singna Taiwan gi air defense zone lana paisilakpadagi ungkhanabagi thawong sing toina thoktuna lakle Taiwan gi kha thangba Pacific gi sarukta China gi land gi plane sing aduna paisilakibani haire China na di Taiwan asi makhoi gi territory gi manung chana leiba lamdam gi saruk ni haina claim tawribane Chinese Air Force na democratical oina sasan tawriba Taiwan da hanjin na war plane sing paisinbagi thawong sing adumak chathaduna laklabane Taiwan gi air defense zone gi khanong sup thangba saruk amadi Taiwan na control tawriba Partas Island gi sarukta China gi land gi plane sing aduna paisilakle Taiwan na di China bu Grozon gi sarukta military activities hanjin chatharakli haina maral siri China na khwaidagi nahona na chatharakiba mission asida fighter jet taraga taret amadi H-6 bomber taruk yawre loina na electronics warfare anti-submarine amadi aerial refueling aircraft asini haina Taiwan gi defense ministry gi maikaidagi haire aircraft khara amadi pratas gi awang nongpok thangba lamdam gi saruktagi pairakibani haire China na paisilakiba warplane sing adugi manungda electronics warfare amadi intelligence gathering aircraft yawre US amadi Iran gi marakta ungkhanabagi thawong hengalakle US Navy gi land gi jahaz singna Strait of Hormuz da Iranian Revolutionary Speedboat na thawjilakpadagi warning flare ka prehaina official report amagi matungina phongdokle ningthauka numita thokiba incident asida Iran gi Revolutionary Guard amadi US Navy gi marakta mungnabagi thawong sing hengathallai Iran ga malem gi sakti ledaba laibak singa negotiation chathaba lepkiba chairakta thawong asi thokibane Iran na enrich tawriba uranium asi weapon grade level gi changda naksilaklai masi international gi observer gi midyang changba watpa chairakta thokibane United Nation gi nuclear watchdog na haikibada Iran na advance oiraba
Centrifuge की second set की uranium enrich तौनबा थौरांग तौख्रे Cyclone class petrol ship USS Sirocco amadi spearheaded class expeditionary first transport USNS Sautau County na Iranian ge first board speed ship ahumga encounter sathaki Strait of Hormuz ge Persiana Gulf tamna sangsilaki bacherak ta thogdok adu thokiba nei Navy ge Baharan batch oiba Flight Fleet Speed Guard Boga Hammer na Sirocco tamna thogdake Sirocco na horn khongkibadage Bokmar da thaidok tuna satke masigi matung tarakpada US Navy gi land gi jahasing aduna flyer kapagi makhol takhe adubu Bokmayer na US ki land gi jahas adugi mamang lan thoklaga chatke yard yankhairom gi changda yamna naksina thokibana maram oiraga yamna khudong thiningai oikhi haire yoga ibasi Islam gi mayoktani haina Maldives ta pangthokpa yoga day yamlabam yamna apanba pikhre ngarang malem sinba thungna pangthokliba International Yoga Day Indian High Commission na sinduna Maldives ki capital Male da leiba National Football Stadium da pangthoknaba Hotnakhre yamlaba Islam lining chatpa miyoisingna ayat apan pikhre yoga si Islam gi mayoktani haina slogan kaya su laukhre yoga day adu pangthokringai ge mamangda protester singna yoga si Islam dharma gi mayoktani haina thaba placard kaya paiduna protest tawkhe Maldivian News Agency dagi report amagi matunginna Islam gi section kharada yoga haibase numitpu puja tawbane si Islam gi chanabi gi mayoktani haina lawe ngarang Maldives ki capital city Male da leiba National Football Stadium da International Yoga Day adu Indian Cultural Center na Union Ministry of Youth Sports and Community Empowerment ka khusam naraga pangthokibane adumakpu Islam lining chatpa section amana yamna kanna thingba piba na maram oiraga yoga session adu meditation ga loina na pangthokpa ngamkhide protester sing aduna yoga si Islam dharma gi mayoktani haina thaba banner amasung placard kaya paiduna slogan kaya laukhe loina na khudakta stadium adu da pangthokliba yoga day thauram adu loisinduna beket taunaba demand tawkhre yoga day adu da saruk yakiba miyoi kharasu yamlaba miyam aduna kihan khangan bagi thawong sing chathakhe yoga day adu Maldives government ki minister official amasung tongan ba diplomat kaya na saruk yakhe adumakpu protester sing aduna akan baidang sagalaki baduna maram oiraga thauram adu pangthokpa ngamkhidre social media da share tawkiba video sing da protester sing aduna nongmai amasung sai sing paibaga loinana yoga amasung meditation pangthokliba mafam adu tamna sangsilaktuna thritan kaya tawkhe protester sing aduna yoga day pangthokliba adu thugai khaiba tawkhibada natana saruk yariba sing aduna chananaba thamba polam kaya amasu saikhaiduna manghankhe police ki maikaidagi protester sing aduna stadium adu yauksilaktringegi mamangda section thorang kaya laukhutpaga loinana mob chathariba sing adu tear gas kaptuna tankhaina bahonakhe adumakpu protester sing aduna maduda saruk yariba singbo kihan khanganbagi thogdok sing chathakhe thogdok adugi matangda Maldives ki president Ibrahim Muhammad Solina inquiry order tawkhre Maldives asi chahi khudingi June 18 ase International Day of Yoga pangthoknaba UN na laukiba resolution aduda favor tawkiba laibak chamaga humbudra ka taret ki manungda amanne aroibada tabiriba pumnamakpu thagachare